ꯅꯪ ꯁ꯭ꯋꯥꯏꯗ ꯄꯨꯟꯅ ꯂꯩꯒꯤꯁꯦ ꯍꯥꯏꯐꯦꯠꯇꯪ ꯐꯥꯅ ꯑꯗꯨꯋꯥꯏꯗ ꯂꯩ ꯄꯨꯟꯅ ꯀꯩꯅꯣ ꯇꯧꯔꯁꯤ ꯐꯛꯇꯣ ꯆꯠꯈꯠ ꯌꯥꯔꯦ ꯌꯥꯔꯦ 시럽다이다 마마이 군거이도 오이라버니 이따 망한 어다이다 이따 탐지비 야래 Balai ngambang. Balai ngambang lo. Agak wae. Yo. Nanti. Mai dai ke kede je ana shi poram ban bat Tom leng sandro. Leng sandro. ashi da phama le yong dei bungo Tom som. bi tholo ko Sai ya ni. ni lai ke tholo ko ba 좀 비서지 열봉 탐마 그대 신나게 ꯑꯩꯅ ꯀꯣꯟꯊꯧꯖꯝ ꯁꯨꯁꯤꯜꯀꯨꯃꯥꯔ ꯊꯥꯃꯡ ꯂꯩꯀꯥꯏꯗꯒꯤ ꯑꯩꯈꯣꯏ ꯉꯁꯤꯒꯤ ꯃꯐꯝꯁꯤ ꯂꯥꯛꯏꯁꯦ ꯗꯥꯏꯃꯟ ꯆꯦꯅꯦꯜꯒꯤ ꯌꯥꯝ ꯆꯥꯎꯕ ꯑꯩꯈꯣꯏ ꯀ꯭ꯔꯦꯗꯤꯠ ꯑꯃꯈꯛ ꯄꯤꯖꯒꯦ ꯍꯥꯏꯗꯤ ꯀꯥꯆꯤꯟ ꯀꯣꯏꯌꯥ ꯌꯧꯗꯕꯁꯤꯡꯗ ꯁꯨꯝ ꯑꯩꯈꯣꯏꯒꯤ ꯂꯅꯥꯏꯒꯤ ꯀꯩꯅꯣꯁꯤꯡꯁꯤꯅ ꯑꯩꯈꯣꯏꯒꯤ ꯁꯨꯃꯥꯏꯅ ꯌꯧꯍꯟꯗꯅ ꯑꯩꯈꯣꯏꯒꯤ ꯄꯕ꯭ꯂꯤꯛꯇ ꯈꯪꯍꯟꯕꯤꯔꯤꯁꯦ ꯁꯤ ꯃꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯗꯥꯏꯃꯟ ꯆꯦꯅꯦꯜ ꯑꯍꯥꯟꯕꯗ ꯊꯥꯒꯠꯆꯔꯤ 토반용문대기 아이나 어금 하나도나 토반대기네버도 누가이제 지나고 지금 본전하는 거도 어떻게 방을 갖고 있네 봐봐 누가이제 하비오 오케이 메라 비행가 나만 레바 까라와이도 또 비브나 토반다 오케이 팀누기 호텔 라고 내 봐봐 누가이제 Hoi. Facebook da imanabina share tawrakpadagi ai ahingda fazana kapke tum yadaga daina da sindena mi chatlase mi ga ta hawrabam se Hoi yam ngai kadi lam dei ne bala fisi singjamai okay Kamu kau di posisi por pengam deh, macam tu pengam deh. Kesukai deh Ini pengam ini mati yang mana ba? Iya. Itu saja. Yam ngai Parun kita yan Mongol TV Các bạn đến đây chưa nào? Mong tàu đấy kì. Sai mình được cái gì vậy? Đi đây. Chiên này phụ chưa qua? Chiên ga, thau ga. Yang lengkap piro ini apa? Abi besi nupi ne kare henna. Ai, thawang wang thawang. Aku jam diren. Pani. Adum mati bang kan ida kau ina. Woi ki gari ge Kami ba? Mau pam ko Oke sih, toh, lo. 비가 갈피로
มีบางคนคุณร่างจากเราได้ทำละแต่ว่าต้องกันพอมาต้องเราก็เนี่ยตั้งมาพากันจังอย่างนี้ไปพาขึ้นมาเนาะตั้งมีโอ้ยก็อันนั้นนะวันนั้นก็เนี่ยนั่งชวนเธอไปยาเดซาเธอไปยาเดอีกายช่วยอีกายเราโนมีกี่คุณร่างจากก็พัฒนาทำก็ต้องจากเราเลยก็ขั้นลุด ꯃꯁꯤ ꯑꯩꯈꯣꯏꯅ ꯂꯩꯖꯔꯤꯕ ꯃꯐꯝꯁꯤ ꯈꯣꯡꯖꯣꯝ ꯂꯥꯏꯕꯨꯡ ꯍꯥꯏꯅ ꯈꯪꯅꯕ ꯑꯩꯈꯣꯏ ꯄꯥꯕꯨꯡ ꯊꯣꯛꯆꯣꯝ ꯃꯦꯟꯖꯣꯔꯒꯤ ꯌꯨꯝꯗꯅꯤ ꯑꯩꯈꯣꯏꯅ ꯉꯁꯤ ꯂꯥꯛꯆꯔꯤꯕꯁꯤ ꯏꯃꯨꯡ ꯑꯁꯤꯗ ꯑꯋꯥ ꯑꯅꯥ ꯇꯥꯕ ꯏꯃꯨꯡ ꯑꯁꯤꯒꯤ ꯂꯩꯔꯤꯕ ꯐꯤꯕꯝ ꯈꯤꯇꯪ ꯀꯩꯅꯣ ꯆꯥꯗꯕ ꯃꯑꯣꯡꯗ ꯂꯩꯔꯦ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯗꯥꯏꯃꯟ FMꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯆꯦꯅꯦꯜꯁꯤꯅ ꯊꯥꯒꯠꯄꯤꯔꯛꯄꯗꯒꯤ ꯑꯩꯈꯣꯏ ꯄꯥꯎ ꯐꯪꯖꯕꯗꯒꯤ ꯃꯐꯝꯁꯤꯗ ꯑꯉꯝꯕ ꯃꯇꯦꯡ ꯈꯔ ꯄꯥꯡꯖꯒꯦꯗꯅ ꯂꯥꯛꯆꯕꯅꯤ ꯑꯩꯈꯣꯏ ꯂꯥꯛꯆꯔꯤꯕ ꯇꯤꯝ ꯑꯁꯤ SSI ꯐꯤꯂꯝ ꯄ꯭ꯔꯗꯛꯁꯟ ꯑꯔꯣꯡꯊꯣꯡ ꯃꯈꯣꯡꯗ ꯂꯩꯖꯕ ꯐꯤꯂꯝ ꯑꯣꯐꯤꯁ ꯑꯁꯤꯗꯒꯤ ꯑꯥꯔꯇꯤꯁꯁꯤꯡ ꯑꯃꯗꯤ ꯄ꯭ꯔꯣꯗ꯭ꯌꯨꯁꯔ ꯀꯣ ꯄ꯭ꯔꯣꯗ꯭ꯌꯨꯁꯔ ꯗꯥꯏꯔꯦꯛꯇꯔ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯟꯁꯤꯜꯂꯒ ꯑꯉꯝꯕ ꯃꯇꯦꯡ ꯈꯔ ꯄꯥꯡꯖꯒꯦꯗꯅ ꯂꯥꯛꯆꯕꯅꯤ ꯉꯁꯤꯗ ꯅꯠꯇꯅ ꯃꯈꯥ ꯇꯥꯅ ꯏꯃꯨꯡ ꯑꯁꯤꯒꯤ ꯏꯆꯟꯁꯤꯒꯤ ꯑꯍꯟꯁꯤꯒꯤ ꯏꯅꯥꯎꯁꯤꯒꯤ ꯃꯈꯥ ꯇꯥꯔꯛꯄ ꯗꯔꯀꯥꯔ ꯂꯩꯕ ꯍꯤꯔꯝꯁꯤꯡꯗ ꯑꯩꯈꯣꯏꯅ ꯉꯝꯕ ꯃꯇꯦꯡ ꯈꯔ ꯑꯗꯨꯝ ꯉꯝꯃꯤꯉꯩ ꯄꯥꯡꯖꯒꯦ ꯍꯥꯏꯕꯁꯦ ꯑꯩ ꯃꯌꯥꯝ ꯊꯝꯖꯒꯦ ꯊꯥꯒꯠꯆꯔꯤ 이만한 거 같더래요, 이거. 남 가져야 돼. 송게 밍 하비네. ꯑꯩ ꯔꯕꯤ 러비. 싱ꯋꯥ리네 ꯑꯩꯅ ꯄ꯭ꯔꯦꯝꯁꯨꯟꯗꯔ ꯑꯩꯒꯤꯅ ꯑꯌꯨꯁ ꯑꯩꯅ ꯃꯅꯤꯆꯟꯗ꯭ꯔ ꯑꯩ ꯃꯍꯦꯁ 로이마 각징대 같더네요, 그거. 얌능아, 얌능아. 내 생각도. 아까 버리지 나온 것 같아. 삼동아래 페이스북 페이스북 까나리 있고 페이스북 소셜 미디어 유튜브 까나리 봐. 좀 ꯑꯗꯨꯗꯤ ꯐꯔꯦ ꯆꯤꯅꯥꯎꯁꯤꯡꯀꯣ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯕꯤꯔꯣ ꯆꯤꯅꯥꯎꯁꯤꯡꯁꯨꯀꯣ ꯅꯥꯗ ꯌꯦꯛꯇꯕ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯆꯤꯅꯥꯎꯁꯤꯡ sina sunu film la ye abi sina na ko mana ma di la ku farak ta 남비우 꼭 또. 칭칼로네. aduna linita thongawjo ꯌꯥꯝ ꯅꯨꯡꯉꯥꯏꯖꯩꯀꯣ ꯂꯥꯛꯄꯤꯕꯁꯦ ꯇꯨꯡꯗꯁꯨ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯕꯤꯌꯨꯀꯣ ꯁꯣꯝꯗ ꯂꯩ ꯑꯩꯈꯣꯏ ꯈꯣꯝꯕ ꯌꯥꯎꯔꯤ ꯈꯣꯝꯕ ꯊꯝꯖꯦ ꯁ꯭ꯋꯥꯏꯗ ꯊꯝꯖꯦ ꯑꯗꯨꯝ ꯊꯝꯃꯁꯤ ꯃꯊꯛꯇ ꯊꯝꯖꯤꯕꯦꯝꯃ ꯑꯗꯨ ꯊꯝꯐꯥꯗ ꯊꯝꯕꯤꯔꯣ ꯐꯣꯇꯣ ꯑꯝꯇꯪ ꯂꯧꯊꯣꯛꯒꯦ ꯇꯧꯅꯤ ꯊꯝꯖꯜꯂꯁꯤ ꯁꯤꯅꯥꯎ ꯃꯤꯡ ꯑꯝꯇ ꯍꯥꯏꯕꯤꯕ ꯑꯩ ꯀꯩꯅꯣ ꯆꯤꯡꯁꯨꯕ ꯃꯪꯂꯦꯝꯇꯣ ꯀꯩ ꯂꯝꯗꯩ ꯌꯨꯅꯤꯚꯔꯁꯤꯇꯤꯗ ꯃꯥꯁ ꯀꯝꯃꯨꯅꯤꯀꯦꯁꯟ ꯇꯝꯖꯩ ꯑꯣꯀꯦ ꯂꯝꯁꯦ ꯏꯁꯩ ꯂꯝꯁꯦ ꯀꯩꯅꯦꯕ ꯑꯩꯒꯤ ꯂꯝꯁꯦ ꯁꯣꯏꯕꯝ ꯂꯩꯀꯥꯏ ꯃꯦꯂꯦꯔꯛ ꯑꯣꯀꯦ ꯏꯆꯤꯟꯅꯥꯎ ꯃꯊꯪ ꯑꯝꯇ ꯍꯥꯏꯕꯤꯕ ꯑꯩꯒꯤ ꯃꯤꯡꯅ ꯊꯣꯛꯄꯝ ꯄ꯭ꯔꯀꯥꯁ ꯑꯩꯅ ꯀꯣꯡꯕꯗꯒꯤꯅꯤ ꯍꯣꯏ ꯍꯧꯖꯤꯛꯁꯦ ꯁꯨꯝ ꯂꯩꯖꯔꯦ ꯂꯥꯏꯔꯤꯛ ꯇꯝꯕ ꯂꯣꯏꯁꯤꯟ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯣ ꯏꯆꯤꯟꯅꯥꯎ ꯁꯣꯟ ꯁꯃꯥꯟꯗ ꯑꯩꯒꯤꯅ ꯁꯃꯥꯟꯗꯦ ꯂꯥꯡꯕ ꯑꯩ ꯄꯥꯉꯥꯟ ꯇꯥꯕꯤꯗꯩꯅꯤ MUꯗ ꯃꯥꯁꯇꯔ ꯂꯣꯏꯖꯔꯦ ꯑꯗꯨ ꯕꯦꯠ ꯇꯧꯖꯔꯤ ꯀꯃꯥꯏ ꯈꯪꯕꯤꯕꯅꯣ ꯄꯥꯎꯁꯤ ꯀꯃꯥꯏꯅ ꯇꯧꯕꯤ ꯑꯩꯈꯣꯏꯒꯤꯁꯦ ꯐꯦꯁꯕꯨꯛꯇꯒꯤ ꯍꯧꯖꯤꯛꯀꯤ ꯗꯥꯏꯃꯟ ꯔꯦꯗꯤꯑꯣꯁꯦ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯑꯩꯈꯣꯏꯁꯦ ꯂꯥꯛꯅꯕꯁꯦ ꯑꯩꯈꯣꯏ ꯅꯍꯥꯟ ꯊꯦꯡꯅꯖꯕꯅꯦ ꯉꯔꯥꯡꯁꯦ ꯑꯩꯈꯣꯏꯒꯤ ꯁꯥꯏꯠꯇꯒꯤꯁꯨ ꯑꯩꯈꯣꯏꯁꯨ ꯍꯦꯜꯄꯤꯡ ꯍꯦꯟ ꯑꯃ ꯂꯩꯖꯕ ꯑꯥꯏꯑꯣ ꯍꯦꯜꯄꯤꯡ ꯍꯦꯟ ꯍꯥꯏꯅ
ꯑꯗꯨꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯍꯧꯃꯤꯁꯤꯡꯗꯁꯨ ꯑꯉꯝ ꯈꯥꯏꯒꯠꯅꯔꯒ ꯃꯌꯥꯝꯗꯒꯤꯁꯨ ꯃꯌꯥꯝꯁꯨ ꯑꯉꯝꯕ ꯃꯌꯥꯝ ꯍꯥꯞꯄꯤꯔꯛꯑꯦ ꯃꯣꯏꯅ ꯑꯉꯝꯕ ꯐꯨꯔꯤꯠ ꯐꯤ ꯀꯩꯀꯩ ꯑꯗꯨ ꯃꯌꯥꯝ ꯇꯧꯔꯒ ꯉꯁꯤ ꯆꯠꯂꯁꯤꯅ ꯑꯩꯈꯣꯏ ꯃꯍꯩꯔꯣꯏꯁꯨ ꯌꯥꯝ ꯌꯥꯎꯕ ꯃꯌꯥꯝ ꯂꯥꯛꯀꯗꯧꯕꯅꯤ ꯅꯣꯡꯁꯨ ꯆꯨꯕ ꯑꯗꯨꯅ ꯒꯥꯔꯤ ꯑꯆꯧꯕꯁꯦ ꯈꯤꯇꯪ ꯂꯤꯃꯤꯇꯦഡ് ꯑꯣꯏꯕꯅ ꯑꯩꯈꯣꯏ ꯈꯔ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯃꯍꯨꯠ ꯁꯤꯜꯂꯒ ꯈꯔ ꯑꯣꯏꯔꯁꯨ ꯂꯥꯛꯄꯤꯕꯁꯦꯀꯣ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯑꯩꯒꯤ ꯃꯤꯡꯅ ꯂꯥꯏꯁ꯭ꯔꯝ ꯇꯅꯧꯕꯤ ꯗꯦꯕꯤ ꯑꯗꯣ ꯑꯩ ꯂꯩꯐꯝꯅ ꯈꯥ ꯁꯤꯡꯖꯃꯝꯗꯩꯅꯦ ꯑꯗꯣ ꯑꯩ ꯍꯧꯖꯤꯛꯁꯦ ꯃꯥꯎꯟꯇꯦꯅꯔꯤꯡꯒꯤ ꯂꯥꯏꯟꯗ ꯆꯠꯆꯔꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯄꯥꯎ ꯀꯃꯥꯏꯅ ꯈꯪꯕꯤꯔꯣ ꯐꯦꯁꯕꯨꯛꯇꯩ ꯊꯦꯡꯅꯕꯅꯤ ꯗꯥꯏꯃꯟ ꯔꯦꯗꯤꯑꯣꯗꯒꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯣ ꯀꯣꯛꯇ ꯅꯥꯟꯊꯕꯤꯌꯣ ꯀꯀꯥꯅ ꯅꯥꯟꯊꯕꯤꯌꯣ ꯀꯀꯥ ꯈꯨꯔꯨꯝꯃꯣꯅꯣ ꯅꯥꯟꯈꯠꯄꯤꯌꯨ ꯑꯉꯥꯡꯁꯤ ꯐꯖꯅ ꯀꯩꯅꯣ ꯏꯆꯟꯒꯤꯁꯨ ꯑꯩꯈꯣꯏꯒꯤ ꯏꯅꯥꯎꯒꯤꯁꯨ ꯃꯣꯏ ꯑꯩꯈꯣꯏꯒꯤ ꯇꯤꯝꯒꯤ ꯉꯝꯖꯕ ꯃꯣꯏꯁꯤꯁꯨ ꯐꯨꯔꯤꯠ 9 ꯑꯃꯁꯨ ꯌꯥꯎꯕꯅꯤ ꯏꯆꯟꯒꯤ ꯐꯤꯔꯣꯟꯒꯁꯦ ꯑꯩꯈꯣꯏ ꯏꯃꯥ ꯍꯣꯏꯅꯒ ꯀꯩꯅꯣ ꯇꯧꯔ ꯐꯤꯒ ꯊꯤꯕꯤꯔꯒ ꯃꯣꯏꯅꯒ ꯀꯩꯅꯣ ꯇꯧꯕꯤꯔꯛꯄ ꯌꯥꯝ ꯌꯥꯎꯋꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯩꯈꯣꯏꯅ ꯈꯤꯇꯪ ꯔꯤꯄ꯭ꯔꯖꯦꯟ ꯇꯧꯔ ꯂꯥꯛꯆꯕ ꯈꯛꯇꯪ ꯂꯥꯛꯅꯤꯡꯕꯗꯤ ꯌꯥꯝ ꯂꯩ ꯑꯗꯨꯝ ꯃꯇꯨꯡꯗꯁꯨ ꯑꯩꯈꯣꯏꯅ ꯄꯥꯡꯕ ꯉꯝꯕ ꯑꯣꯏꯔꯒꯗꯤ ꯂꯥꯛꯆꯒꯦ ꯑꯩꯈꯣꯏ ꯇꯥꯃꯣꯁꯨ ꯂꯩꯔꯕꯅꯤꯅ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯅ ꯌꯥꯏ ꯌꯥꯏ ꯑꯗꯨꯝ ꯐꯥꯎꯅꯁꯤ ꯑꯗꯨꯝ ꯑꯩꯈꯣꯏ ꯀꯩꯅꯣ ꯇꯧꯁꯦ ꯑꯩꯈꯣই ꯔꯨꯞ ꯐꯣꯇꯣ ꯑꯝꯇꯪ ꯀꯥꯃꯤꯟꯅꯁꯦ ꯁꯤꯗ ꯂꯥꯛꯑꯝꯕꯒꯤ ꯃꯦꯃꯣꯔꯤ ꯑꯣꯏꯅꯕ ꯎꯏꯌꯦ ꯎꯏꯌꯦ ꯑꯗꯨꯝ ꯎꯏꯀꯣ ꯌꯥꯝ ꯅꯨꯡꯉꯥꯏ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯩꯒꯤ ꯃꯤꯡ ꯑꯦꯂꯥꯃꯨ ꯁꯃꯥꯟꯗ ꯁꯤꯡ ꯑꯩ ꯁꯥꯏꯕꯔ ꯍꯦꯜꯄꯤꯡ ꯑꯁꯤꯒꯤ ꯐꯥꯎꯟꯗꯔꯅꯤ ꯉꯁꯤ ꯑꯩꯈꯣꯏꯅ ꯂꯥꯛꯆꯔꯤꯁꯦ ꯁꯤ ꯈꯣꯡꯖꯣꯝ ꯂꯩꯈꯣꯡꯁꯤꯗ ꯑꯩꯈꯣꯏꯒꯤ ꯄꯤꯄꯜ ꯇꯤꯔꯤꯁ ꯃꯦꯟꯖꯣꯔꯒꯤ ꯐꯦꯁꯕꯨꯛꯇ ꯃꯥꯒꯤ ꯐꯤꯕꯝ ꯆꯥꯗꯕ ꯀꯩꯅꯣꯁꯤ ꯐꯦꯁꯕꯨꯛꯇꯒꯤ ꯊꯦꯡꯅꯖꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤꯁꯨ ꯑꯉꯝꯕ ꯑꯩꯈꯣꯏꯒꯤ ꯍꯦꯜꯄꯤꯡ ꯍꯦꯟ ꯑꯃ ꯑꯩꯈꯣꯏꯒꯤ ꯍꯦꯜꯄꯤꯡꯗꯤ ꯂꯩꯇꯦ ꯃꯣꯏꯒꯤ ꯊ꯭ꯔꯨꯗ ꯍꯥꯞꯆꯔꯤꯀ ꯃꯌꯥꯝꯒꯤ ꯑꯄꯨꯟꯕ ꯃꯇꯦꯡ ꯑꯩꯈꯣꯏꯅ ꯍꯧꯃꯤꯁꯤꯡꯗꯒꯤ ꯑꯉꯝꯕ ꯈꯥꯏꯒꯠꯅꯔꯒ ꯉꯁꯤ ꯀꯩꯅꯣ ꯃꯇꯦꯡꯁꯦ ꯄꯥꯡꯖꯕꯅꯤ ꯑꯩꯈꯣꯏ ꯃꯇꯦꯡꯁꯦ ꯑꯩꯈꯣꯏ ꯌꯥꯝꯗꯤ ꯄꯥꯡꯅꯤꯡꯉꯦ ꯑꯗꯨꯕꯨ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣই ꯉꯁꯤ ꯄꯥꯡꯖꯩꯁꯦ ꯃꯌꯥꯝꯅ ꯄꯨꯔꯛꯄꯗꯣ ꯍꯥꯏꯐꯦꯠ ꯌꯦꯡꯖꯔꯀꯥꯟꯗ ꯑꯩꯈꯣꯏꯅ ꯃꯣꯏꯗ ꯌꯥꯎꯗꯕ ꯈꯔ ꯈꯪꯒꯠꯆꯔꯀꯥꯟꯗ ꯑꯌꯨꯛꯇꯒꯤ ꯅꯨꯃꯤꯗꯥꯡ ꯐꯥꯎ ꯆꯪꯕꯗꯀꯣ ꯑꯗꯨꯝ ꯊꯣꯡꯕꯗꯒꯤ ꯑꯗꯨꯒ ꯂꯩꯕꯗꯒꯤ ꯆꯥꯅꯕ ꯁꯦꯠꯅꯕ ꯑꯗꯨꯒ ꯑꯗꯨꯒꯨꯝꯕꯗ ꯑꯣꯏꯅ ꯑꯌꯥꯝꯕ ꯐꯣꯀꯁ ꯇꯧꯖꯔꯀꯥꯟꯗ ꯑꯩꯈꯣꯏꯅ ꯑꯗꯨꯒꯨꯝꯕ ꯑꯌꯥꯝꯕ ꯄꯨꯖꯔꯛꯄꯅꯤ ꯉꯁꯤꯒꯤ ꯂꯣꯏꯔꯛꯄꯗ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯁꯤ ꯉꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯁꯥꯌꯣꯜ ꯍꯦꯜꯄꯤꯡ ꯍꯦꯟꯅ ꯁꯨꯝꯕ ꯃꯇꯦꯡ ꯑꯃ ꯇꯧꯅꯤ ꯆꯠꯄꯗ ꯄꯥꯡꯕꯤꯔꯛꯄ ꯑꯩꯈꯣꯏꯒꯤ ꯏꯔꯩꯆꯥꯁꯤꯡ ꯂꯝꯗꯝꯁꯤꯗ ꯂꯩꯕꯤꯔꯤꯕ ꯏꯔꯩꯆꯥ ꯏꯆꯦ ꯏꯆꯜꯐꯥꯏ ꯈꯨꯗꯤꯡꯃꯛꯄꯨ ꯑꯩꯈꯣꯏꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯃꯇꯨꯡꯗꯁꯨ ꯑꯁꯤꯒꯨꯝꯕ ꯋꯥꯅꯥꯗ ꯃꯇꯦꯡ ꯄꯥꯡꯃꯤꯟꯅꯁꯤ ꯃꯌꯥꯝꯒꯤ ꯃꯇꯦꯡꯁꯨ ꯁꯥꯌꯣꯜ ꯍꯦꯜꯄꯤꯡ ꯍꯦꯟꯅ ꯌꯥꯝ ꯗꯔꯀꯥꯔ ꯑꯣꯏ ꯑꯗꯨꯒ ꯂꯣꯏꯔꯛꯄ ꯑꯣꯏꯅ ꯃꯌꯥꯝ ꯊꯝꯖꯅꯤꯡꯕꯁꯤ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯒꯤ ꯃꯤꯅꯨꯡꯁꯤꯗ ꯑꯁꯤꯒꯨꯝꯕ ꯂꯩꯇ ꯂꯥꯏꯔ ꯇꯣꯜꯂ ꯇꯥꯔꯕꯁꯦ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕ ꯑꯃꯅ ꯃꯤꯑꯣꯏꯕ ꯑꯃꯗ ꯃꯇꯦꯡ ꯑꯉꯝꯕ ꯄꯥꯡꯕꯗꯣ ꯑꯩꯈꯣꯏ ꯄꯥꯡꯃꯤꯟꯅꯁꯤ ꯁꯤꯔꯀꯥꯟꯗ ꯀꯩꯁꯨ ꯄꯨꯕ ꯌꯥꯔꯣꯏ ꯍꯤꯡꯉꯤꯉꯩꯁꯤꯗ ꯑꯉꯝꯕ ꯄꯥꯡꯃꯤꯟꯅꯁꯤ ꯍꯥꯏꯕꯁꯤꯅ ꯊꯝꯖꯕ ꯁꯤꯁꯦ ꯁ꯭ꯋꯥꯏꯗ ꯍꯦꯛꯇ ꯊꯝꯕꯤꯌꯨꯁꯤꯅ ꯑꯗꯨꯝ ꯀꯥꯈꯠꯄꯤꯔꯣ ꯈꯣꯡꯎꯞ ꯌꯥꯎꯁꯅꯨ ꯊꯝꯃꯁꯤ ꯑꯗꯨꯒ ꯀꯩꯅꯣꯗ ꯍꯦꯛꯇ ꯐꯝꯕꯤꯁꯨ ꯆꯤꯌꯥꯔ ꯍꯥꯏꯐꯦꯠꯇ ꯐꯝꯕꯤꯌꯨ ꯀꯔꯤ ꯂꯝꯗꯒꯤꯁꯤꯅꯣ ꯏꯁꯥ ꯃꯤꯡ ꯑꯝꯇ ꯍꯥꯏꯕꯤꯌꯨ ꯑꯩ ꯏꯁꯥꯒꯤ ꯃꯤꯡ ꯆꯟꯅꯕꯝ ꯁꯅꯥꯌꯥꯝꯕ ꯀꯔꯤ ꯀꯔꯤ ꯇꯧꯕꯤ ꯍꯣꯠꯅꯕꯤꯌꯨ ꯍꯧꯖꯤꯛꯁꯦ ꯀꯩꯅꯣ ꯇꯧꯖꯔꯤ ꯆꯨꯝꯅ ꯐꯥꯔꯃꯥꯁꯤ ꯁꯨꯝꯈꯛ ꯔꯟ ꯇꯧꯔ ꯂꯩꯖꯕꯅꯦ ꯑꯗ ꯅꯍꯥꯟ ꯑꯩꯅ ꯁꯨꯝ ꯐꯦꯁꯕꯨꯛ ꯀꯩꯅꯣꯗ ꯁꯨꯝ ꯂꯥꯛꯄꯗꯨꯗꯀꯣ ꯄꯥꯕꯨꯡꯒꯤ ꯉꯁꯥꯏꯒꯤ ꯏꯆꯥꯅꯨꯄꯤꯗ ꯄꯥꯕꯨꯡꯒꯤ ꯐꯨꯔꯤꯠ ꯑꯃ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯇꯥꯔꯦꯀꯣ ꯌꯥꯝ ꯏꯃꯣꯁꯅꯦꯜ ꯑꯣꯏꯈꯤꯕ ꯅꯨꯃꯤꯠꯇꯨꯗ ꯑꯗꯨꯅ ꯑꯩꯒꯤ ꯂꯥꯏꯔꯤꯛ ꯂꯩꯇ꯭ꯔꯁꯨ ꯄꯥꯕꯨꯡꯒꯤꯗ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯈꯤꯇꯪꯗ ꯑꯣꯏꯔꯁꯨ ꯑꯩ ꯌꯧꯒꯦꯅ ꯑꯗꯨꯒꯤ ꯋꯥꯈꯜꯂꯣꯟ ꯏꯌꯥꯝꯕꯁꯤꯒ ꯏꯆꯤꯟ ꯏꯅꯥꯎ ꯃꯤꯡ ꯑꯃ ꯍꯥꯏꯕꯤꯌꯨ ꯑꯩ ꯊꯤꯡꯒꯣ ꯃꯥꯎꯟꯇꯦꯟ ꯍꯣꯏ ꯑꯗꯨꯝ ꯂꯩꯐꯝ ꯑꯗꯨꯝ ꯆꯞ ꯃꯥꯟꯅꯕꯤꯕ꯭ꯔꯥ ꯑꯩꯗꯤ ꯊꯅꯥꯎꯄꯤꯗꯒꯤ ꯏꯁꯥꯅ ꯀꯔꯤ ꯀꯔꯤ ꯍꯣꯠꯅꯕꯤꯔꯤ ꯊꯣꯏꯗꯣꯛꯄ ꯀꯩꯁꯨ ꯍꯣꯠꯅꯖꯗꯦ ꯑꯩ ꯁꯨꯝ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯒꯤ ꯑꯣꯏꯕ ꯀꯩꯀꯩ ꯈꯔ ꯑꯗꯨꯝ ꯍꯣꯠꯅꯔꯒ ꯑꯗꯨꯝ ꯄꯪꯂꯩ ꯃꯔꯩ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯏꯆꯥꯅ ꯂꯥꯛꯄꯤꯕꯀꯣ ꯁꯨꯝ ꯃꯇꯦꯡ ꯈꯤꯇꯪ ꯑꯉꯝꯕ ꯁꯨꯝ ꯄꯥꯡꯕꯤꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯗꯥꯏꯃꯟ ꯔꯦꯗꯤꯑꯣꯅ ꯌꯥꯝ ꯐꯖꯅ ꯁꯨꯃꯥꯏꯅ ꯀꯩꯅꯣ ꯄꯨꯊꯣꯛꯄꯤꯔꯛꯄꯁꯦ ꯁꯤꯒꯤꯗꯃꯛꯇꯁꯨ ꯑꯩꯈꯣꯏ ꯗꯥꯏꯃꯟ ꯔꯦꯗꯤꯑꯣ ꯌꯥꯝ ꯊꯥꯒꯠꯂꯤ ꯃꯔꯝꯗꯤ ꯁꯨꯃꯥꯏꯅ ꯋꯥꯅ ꯇꯥꯕ ꯃꯌꯥꯝꯗ ꯑꯩꯈꯣꯏꯅ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯃꯤꯁꯦ ꯁꯔꯋꯥꯔꯒꯤ ꯗꯥꯏꯃꯟ ꯔꯦꯗꯤꯑꯣꯒꯤ ꯃꯇꯦꯡ ꯄꯥꯕꯨꯡꯁꯦ ꯆꯥꯒꯤ ꯑꯩ ꯀꯩꯅꯣꯝꯃ ꯂꯩꯔꯒ ꯄꯤꯖꯧꯀꯣ ꯌꯥꯝꯕ ꯌꯥꯝꯗꯕꯒꯤ ꯀꯩꯅꯣꯒꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯌꯥꯝ ꯌꯥꯝꯈ꯭ꯔꯖꯥꯠꯅꯤ ꯌꯥꯝꯅ ꯌꯥꯝ ꯃꯃꯜ ꯌꯥꯝꯕ ꯐꯔꯦ ꯐꯔꯦ ꯏꯆꯤꯟ ꯏꯅꯥꯎ ꯑꯗꯨꯗꯤꯀꯣ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯌꯥꯔꯦ ꯀꯥꯈꯠꯄꯤꯔꯣ ꯏꯆꯤꯟ ꯃꯥꯅꯤ ꯀꯥꯈꯠꯄꯤꯔꯣ ꯍꯦꯛꯇ ꯁꯨꯝ ꯃꯔꯤ ꯁꯣꯟꯗ ꯍꯦꯛꯇ ꯂꯦꯡꯁꯤꯟꯕꯤꯔꯣ ꯌꯥꯅꯤ ꯌꯥꯏ ꯐꯝꯃꯁꯦ ꯉꯥꯏꯍꯥꯛꯇꯪ ꯆꯞ ꯃꯥꯟꯅꯩ ꯐꯝꯃꯤꯟꯅꯁꯤꯂꯣ ꯇꯨꯜ ꯑꯝꯇꯒ ꯄꯨꯁꯤꯟꯕꯤꯔꯣ ꯀꯩ ꯂꯝꯗꯩ ꯂꯥꯛꯄꯤꯕꯅꯦ ꯇꯣꯡꯂꯥꯎꯕꯤꯗꯒꯤ ꯑꯣꯀꯦ ꯏꯁꯥ ꯃꯤꯡ ꯑꯝꯇ ꯍꯥꯏꯕꯤꯌꯨ ꯀ꯭ꯌꯥꯝꯕꯨꯖꯤꯠ ꯀꯨꯃꯥꯔ ꯀꯔꯤ ꯍꯣꯠꯅꯕꯤꯔꯤ ꯍꯧꯖꯤꯛ ꯁ꯭ꯇꯨꯗꯦꯟ ꯑꯣꯏꯅ ꯂꯩ ꯁꯨꯝ ꯑꯣꯀꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯣ ꯏꯆꯤꯟ ꯏꯅꯥꯎ ꯃꯊꯪ ꯑꯩꯒꯤ ꯃꯤꯡ ꯁꯟꯗꯤꯞ ꯑꯩꯁꯨ ꯇꯣꯡꯂꯥꯎꯕꯤꯗꯒꯤ ꯑꯩꯁꯨ ꯁ꯭ꯇꯨꯗꯦꯟ ꯑꯣꯏꯅ ꯂꯩꯖꯔꯤ ꯑꯣꯀꯦ ꯏꯆꯤꯟ ꯏꯅꯥꯎ ꯑꯩ ꯃꯤꯡ ꯁꯦꯝꯁꯟ ꯑꯩꯁꯨ ꯏꯁꯥꯃꯛ ꯇꯣꯡꯂꯥꯎꯕꯤꯗꯒꯤ ꯑꯩꯒꯤ ꯃꯤꯡꯁꯨ ꯁꯨꯔꯖ ꯏꯁꯥꯃꯛ ꯇꯣꯡꯂꯥꯎꯕꯤꯗꯒꯤ ꯑꯣꯀꯦ
ꯑꯩꯒꯤ ꯃꯤꯡ ꯄꯨꯡꯆꯥꯛ ꯇꯣꯡꯂꯣꯝꯕꯤꯗꯒꯤꯅꯤ ꯇꯣꯡꯂꯣꯝꯕꯤꯗꯒꯤ ꯉꯥꯛꯇꯅꯦꯕꯀꯣ ꯀꯃꯥꯏꯅ ꯇꯧꯕꯤꯔꯣ ꯊꯦꯡꯅꯕꯤꯔꯛꯏꯁꯦ ꯐꯦꯁꯕꯨꯛ ꯇꯧꯕꯤꯔꯛꯑꯦ ꯀꯃꯥꯏꯅ ꯐꯦꯁꯕꯨꯛꯀꯤ ꯄꯦꯖ ꯑꯃꯗꯒꯤ ꯚꯤꯗꯤꯑꯣꯁꯦ ꯊꯦꯡꯅꯖꯕ ꯑꯣꯀꯦ ꯗꯥꯏꯃꯟ ꯔꯦꯗꯤꯑꯣꯒꯤꯗꯣ ꯃꯥꯅꯤ ꯃꯥꯅꯤ ꯐꯥꯔꯁ ꯑꯩꯅ ꯊꯦꯡꯅꯕꯅꯦꯕ ꯑꯣꯀꯦ ꯑꯗ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯇꯣꯡꯂꯥꯎꯕꯤꯁꯨ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕ ꯕꯦꯁꯁꯦ ꯑꯩꯈꯣꯏ 30-35 ꯄꯨꯜꯂꯒ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯃꯆꯥ ꯑꯃ ꯁꯨꯝ ꯁꯦꯝꯖꯕ ꯑꯣꯀꯦ ꯑꯩꯈꯣꯏ ꯂꯝꯄꯥꯛ ꯂꯩꯅꯕ ꯈꯣꯠꯅꯕ Yes, yes, ꯀꯟꯇ꯭ꯔꯦꯛꯇꯔ yes. ꯇꯧꯖꯕ ꯍꯥꯏꯇꯥꯔꯦ ꯑꯗ ꯍꯦꯛ ꯇꯥꯃꯣꯏ ꯚꯤꯗꯤꯑꯣ ꯇꯧꯔꯀꯥꯟꯗ ꯑꯩꯈꯣꯏ ꯂꯣꯏꯕ ꯌꯦꯡ ꯉꯝꯗꯦꯕ ꯍꯣꯏ ꯍꯣꯏ ꯃꯣꯏ ꯄꯤ ꯇꯥꯏꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯗ ꯌꯥꯝ ꯑꯊꯨꯕꯗ ꯀꯩ ꯍꯥꯏꯇꯥꯔꯦ ꯉꯝꯃꯁꯨ ꯉꯝꯗ꯭ꯔꯁꯨ ꯈꯤꯇꯪ ꯃꯇꯦꯡ ꯄꯥꯡꯉꯨꯁꯤꯔ ꯍꯥꯏꯅ ꯑꯩꯈꯣꯏ ꯂꯥꯛꯄꯅꯦꯕ ꯁꯤꯁꯦ ꯌꯥꯝ ꯐꯩ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯀꯣ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕꯗꯣ ꯁꯦꯡꯅ ꯑꯗꯨꯁꯨ ꯑꯩꯈꯣꯏ ꯁꯤꯗ ꯂꯥꯛꯏꯁꯦ ꯑꯍꯥꯟꯕ ꯑꯩꯕꯨꯗꯤ ꯐꯥꯔꯁ ꯇꯥꯏꯝꯅꯤ ꯁꯣꯝ ꯊꯥ ꯌꯧꯔꯛꯄꯁꯦ ꯑꯩꯁꯨ ꯈꯪꯗꯅ ꯒꯨꯒꯜ ꯃꯦꯞ ꯇꯧꯔ ꯊꯤꯔꯛꯄ ꯍꯥꯟꯅ ꯁꯤꯗ ꯆꯪꯉꯨꯔꯦꯕ ꯑꯣꯀꯦ ꯑꯗꯨꯒ ꯇꯧꯔ ꯁꯤꯗꯩꯁꯤꯗ ꯇꯧꯔꯒ ꯊꯤ ꯂꯥꯛꯄꯅꯦ ꯑꯣꯀꯦ ꯑꯣꯀꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯨ ꯃꯌꯥꯝ ꯀꯩꯅꯣ ꯇꯧꯕ ꯂꯥꯛꯄꯤꯕꯁꯦꯀꯣ ꯇꯣꯡꯂꯣꯝꯕꯤꯗꯒꯤ ꯑꯗꯨ ꯃꯈꯣꯏꯒꯤ ꯍꯛꯅꯤꯗꯅ ꯑꯩꯈꯣꯏ ꯍꯛ ꯇꯥꯜꯂꯤꯅꯦ ꯃꯈꯣꯏꯗꯤ ꯀꯅꯥꯅ ꯍꯛ ꯇꯥꯟꯗꯣꯏꯅꯣ ꯑꯗꯨꯅꯤꯗ ꯑꯩꯈꯣꯏ ꯑꯉꯝꯕ ꯑꯩꯈꯣꯏ ꯐꯪꯉꯕ ꯑꯩꯈꯣꯏꯅ ꯇꯥꯟꯐꯝ ꯊꯣꯛꯇ꯭ꯔꯥ ꯑꯗꯨ ꯔꯦꯁꯄꯣꯟꯁꯇꯣ ꯈꯖꯤꯛ ꯈꯖꯤꯛ ꯂꯧꯅꯕꯅꯤꯗ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯗꯩ ꯁꯔꯀꯥꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯇꯩ ꯃꯔꯤ ꯂꯩꯅꯕ ꯀꯟꯁꯔꯟ ꯃꯌꯥꯝ ꯑꯣꯟꯁꯤꯟꯕꯤꯔꯛꯑꯦ ꯌꯥꯝ ꯅꯨꯡꯉꯥꯏꯀꯣ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕꯁꯤꯡꯁꯨ ꯍꯥꯏꯌꯦ ꯁꯨꯃꯥꯏꯅ ꯃꯇꯦꯡ ꯄꯥꯡꯕꯁꯤꯡ ꯅꯠꯇꯕ ꯀꯩ ꯍꯥꯏꯇꯥꯔꯦ BPL ꯀꯥꯔꯗ ꯑꯣꯏꯒꯦꯔꯥ ꯏꯚꯟ CMST ꯑꯣꯏꯒꯦꯔꯥ ꯁꯦꯜ ꯌꯥꯝ ꯈꯤꯇꯪ ꯆꯦꯟꯕꯤꯁꯦꯕ ꯑꯗꯨꯗ ꯑꯩꯈꯣꯏꯅꯁꯨ ꯉꯥꯝ ꯁꯤꯟꯅꯕꯅꯤꯅ ꯂꯩꯔꯦ ꯍꯧꯖꯤꯛ ꯌꯥꯝ ꯀꯟꯅ ꯆꯦꯜꯂꯦ ꯑꯩꯈꯣꯏꯅ ꯆꯦꯟꯕꯗꯩꯀꯣ ꯍꯥꯏꯔꯤꯁꯤꯡꯗꯣ ꯂꯣꯏꯅ ꯑꯗꯨꯝ ꯑꯦꯕꯥꯏꯂꯦꯕꯜ ꯑꯣꯏꯔꯦ ꯑꯗꯣ ꯀꯟꯁꯔꯟꯁꯤꯡ ꯍꯥꯏꯇꯥꯔꯦ ꯁꯔꯀꯥꯔꯒꯤ ꯃꯥꯏꯀꯩꯗꯁꯨ ꯑꯗꯨꯝ ꯈꯔ ꯑꯗꯨꯝ ꯌꯦꯡꯕꯤꯔꯛꯑꯦ ꯃꯌꯥꯝ ꯀꯣ ꯃꯣꯏꯒꯤ ꯁꯤ 1,500 ꯁꯣꯝꯒꯤ 1,500 ꯑꯍꯟꯁꯤꯒꯤ 200 ꯊꯥꯒꯤ ꯑꯦꯕ꯭ꯔꯤ ꯀꯩꯅꯣ ꯐꯪꯒꯅꯤ ꯃꯣꯏꯒꯤ ꯑꯦꯀꯥꯎꯟ ꯑꯃ ꯑꯩꯈꯣꯏꯅ ꯄꯤꯔꯦ ꯗꯦꯟ ꯃꯣꯏ ꯀꯩꯅꯣꯒꯤ ꯑꯣꯏꯔꯅꯤ ꯈꯔ ꯂꯥꯛꯑꯅꯤ ꯑꯗꯩ ꯃꯣꯏ ꯍꯣꯝꯗ ꯂꯩꯔꯅꯤ ꯑꯍꯟ ꯊꯕꯛ ꯁꯨꯕ ꯉꯝꯃꯅꯤ ꯑꯗꯨꯒꯨꯝꯕꯗꯣ ꯁꯤꯟꯂꯦꯕ ꯍꯧꯖꯤꯛꯐꯥꯎꯒꯤꯗꯤꯀꯣ ꯀꯥꯟꯅꯗꯕꯤꯌꯣ ꯑꯝꯇ ꯑꯉꯥꯡꯈꯩ ꯇꯥꯟꯅꯗꯕꯤꯌꯣ ꯑꯣ ꯃꯥꯏ ꯄꯥꯛꯄ ꯏꯆꯤꯟꯅꯥꯎꯁꯤꯡ ꯂꯣꯏ ꯃꯥꯏ ꯄꯥꯛꯄꯀꯣ ꯊꯕꯛ ꯏꯪꯈꯥꯡ ꯂꯣꯏ ꯃꯥꯏ ꯄꯥꯛꯄꯤꯔꯛꯑꯣ ꯀꯩ ꯂꯝꯗ ꯑꯣꯏꯔꯝꯅꯤ ꯏꯆꯤꯟꯅꯥꯎꯁꯤꯡ ꯑꯩꯅ ꯄꯥꯜꯒꯤ ꯏꯃꯥꯅ ꯀꯩꯁꯥꯝꯄꯥꯜ ꯏꯆꯤꯟꯅꯥꯎ ꯀꯔꯤ ꯍꯣꯠꯅꯕꯤ ꯀꯩꯗ ꯃꯤꯡ ꯏꯁꯥ ꯃꯤꯡ ꯑꯃ ꯍꯥꯏꯕꯤꯌꯨ ꯁꯣꯁꯥꯏꯇꯤ ꯀꯛꯆꯤꯡꯒꯤ ꯉꯥꯛꯇꯅꯤ ꯑꯣꯀꯦ ꯃꯤꯡꯗꯣ ꯑꯝꯇ ꯍꯥꯏꯕꯤꯌꯨ ꯃꯤꯡ ꯑꯩ ꯔꯦꯒꯥꯔꯗ ꯑꯣꯀꯦ ꯏꯆꯤꯟꯅꯥꯎꯒꯤ ꯁꯣꯝꯗ ꯑꯝꯇ ꯍꯥꯏꯕꯤꯌꯨ ꯀꯣꯂꯣꯝ ꯃꯥꯂꯦꯉꯥꯕ ꯑꯩ ꯋꯥꯏꯈꯣꯝ ꯁꯥꯟꯅꯕꯅꯤ ꯁꯤ ꯊꯧꯕꯥꯜꯗꯒꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯊꯧꯕꯥꯜꯒꯤ DPM ꯇꯤꯝ ꯑꯩꯈꯣꯏ ꯄꯨꯜ ꯂꯥꯛꯑꯝꯃꯦꯕ ꯑꯩꯈꯣꯏ ꯀꯛꯆꯤꯡ ꯗꯤꯁꯇ꯭ꯔꯤꯛ ꯑꯣꯏꯅ ꯂꯥꯛꯆꯕ ꯀꯛꯆꯤꯡꯒꯤ ꯑꯣꯏꯅ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯊꯧꯕꯥꯜꯒꯤ ꯑꯃꯨꯛ ꯂꯥꯛꯑꯦ ꯑꯗꯩ ꯀꯛꯆꯤꯡꯒꯤꯁꯨ ꯂꯥꯛꯄꯤꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯨꯒ ꯈꯖꯤꯛ ꯁꯨꯝ ꯑꯉꯝꯕ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯁꯨꯝ ꯇꯧꯕꯤꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯌꯥꯝꯅ ꯑꯗꯣ ꯊꯥꯒꯠꯆꯔꯤ ꯇꯨꯡꯗꯁꯨ ꯃꯥꯏ ꯄꯥꯛꯄ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯁꯨꯀꯣ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯁ꯭ꯋꯥꯏꯗ ꯍꯦꯛꯇ ꯊꯝꯕꯤꯌꯨ ꯐꯝꯕꯤꯌꯨ ꯑꯗꯥꯏꯗ ꯍꯦꯛꯇ ꯐꯝꯕꯤꯌꯨ ꯉꯥꯛꯇꯪ ꯐꯝꯕꯤꯌꯨ 손 비벼. Cái đi làm đấy là quý vị nào? Mấy em phá. Cái là cái mấy em phá. À, bazaar đúng hay ta đấy. Cả em nói gì? 페이스북도 탱냐보다 삭자링이도 후진 악등드네 누가이 만나는 농가 주부시다 이것만 그 아래이부 좀 얌빠이도는 거든 락 에 그수까지 뭐만 양거잖니까 매암 락비세 하이디 빵닝 무슨 매암 좀 레이버 람람을 레이버고 매암 거기도 메시지 타비데 aduna si mayamna adu loina yengbirakaanda si manungda mi adum hojibodi chamchani bodi adum sujale haitare lais adu loina nungai tabadu phongdok pire adum mayamgi support sem nungai haitare hello hello ita kakak cheese nong
가깝요 가깝요. 밤제 씨야를 밤제 씨노. 지나고 cái lầm đấy là phi tháng mấy vấn đề không vấn đề sai mình làm thay mình không ý sao phan dầu bom ABC rồi team gì cái nói nó grouping người là xung là friends together friends friends together WhatsApp okay group ta okay adu ako na contribute to ga ang mo kaya mating pam na sai mình làm thay mình ai laljit ko Sukacharya. okay now Srinivas Apam. okay Sino cái đi ai hu jong kulasan se multi division finance limited lamding dei lak sabane bank ki representative oina ai ta hoi hoi koi gi kano gi koi gi bank si gi through da gi ma tha gi oina soi da bi da scheme ma mon pinning by the pension scheme ma backward people scheme ma da ma loans da we ba adu do ngasi dei hora ga ai ta re ngasi dei hora khosin na ma ga tha gi je sumaina lifetime oina ma gi tha khing gi 1000 pension bi ja na gi scheme ni ma ga lak sabane kono yam ngai de de bi ko api ba okay Kulub dum yours. Kulub yours. Kasi kira kaya du pore ko. Ado yang yang do keso ina sum. cái số này sao có cả sum cả mong mà Lising mga sama ka nga. okay 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 baka song da bor da pipiu Ngai na ko. bor pipiu Ang singi sewa ka na ngai lagi da ba. Sina to ichan na pije. mani mà chú qua thì ngay sáng cái phàm mầm này